ꯄꯥꯎꯁꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯀꯣꯚꯤꯗꯅ ꯀ꯭ꯔꯣꯔ 2 ꯀꯨꯟ ꯃꯥꯡꯈꯤꯕꯅ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯑꯇꯣꯟꯕ ꯁꯦꯟꯐꯝ ꯄꯤꯊꯣꯛꯈꯤꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ 2018 ꯀꯨꯟ ꯑꯃꯗꯤ 2019 ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯂꯥꯛꯈꯤꯕꯗꯒꯤ ꯄꯨꯟꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 220.728 ꯃꯥꯡꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯄ ꯂꯥꯏꯑꯦꯕꯤꯂꯤꯇꯤꯒꯤ ꯁꯦꯟꯐꯝ ꯄꯤꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯃꯥꯡꯂꯝꯗ꯭ꯔꯕꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯦꯁ. ꯕꯤꯁ꯭ꯋꯥꯁꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯍꯤꯜ ꯑꯦꯟड ꯄ꯭ꯂꯦꯟ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯈꯣꯏꯒꯤ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯕꯤꯜ ꯄꯤꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯗꯤ.ꯗꯤ.ꯑꯣ ꯑꯦꯀꯥꯎꯟꯇꯗꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯍꯛꯊꯦꯡꯅꯅ ꯆꯠꯄ ꯑꯁꯤ ꯂꯦꯞꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯆꯤꯐ ꯏꯟꯖꯤꯅꯤꯌꯔꯒꯤꯗ ꯂꯥꯛꯂꯒ ꯁꯦꯔꯣꯜ ꯄꯤꯁꯤꯜꯂꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯈꯤꯗ꯭ꯔꯒ ꯄ꯭ꯔꯦꯁꯇ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤꯒꯤ ꯕꯖꯦꯠ ꯀꯅꯥꯒꯨꯝꯕꯅ ꯈꯪꯅꯤꯡꯂꯕꯁꯨ ꯆꯦꯛ ꯇꯧꯕ ꯌꯥꯒꯅꯤ꯫ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯖꯥ 2020ꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯗꯒꯤ ꯍꯧꯔꯒ ꯂꯥꯛꯈꯤꯕ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯣꯛꯗꯥꯎꯟ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯕ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯣꯐꯤꯁ ꯀꯥꯕ ꯊꯤꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯜꯅ ꯂꯩꯔꯛꯇꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯛꯇꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯇ ꯐꯥꯏꯜ ꯊꯥꯒꯠꯂꯕꯁꯨ ꯀꯨꯝꯖꯥ 2018 ꯀꯨꯟꯒꯤ ꯕꯖꯦꯠꯀꯤ ꯁꯦꯟꯐꯝꯗꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯄꯤꯅꯕ ꯁꯦꯟꯐꯝ ꯀꯥꯏꯊꯣꯛꯄ ꯅꯪꯈꯤꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 2 ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯃꯥꯟꯗꯣꯒꯤ ꯇꯤꯝ ꯑꯃꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯏꯖꯝ ꯚꯤꯂꯦꯖꯗꯒꯤ ꯂꯪꯊꯕꯥꯜ ꯈꯨꯅꯧ ꯇꯥꯕ ꯂꯝꯕꯤꯗ ꯆꯦꯛ ꯇꯧꯕꯗ ꯁꯥꯄꯣꯟ ꯀꯦꯞ 64ꯗ ꯍꯥꯞꯂꯒ ꯄꯨꯔꯛꯄ ꯌꯥꯝꯂꯕ ꯍꯦꯔꯣꯏꯟ ꯅꯝꯕꯔ 4ꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 2 ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯛꯄꯤ ꯀꯔꯣꯝ ꯇꯤꯝ ꯅꯝꯐꯧ ꯚꯤꯂꯦꯖꯗꯒꯤ ꯁꯠꯃꯤꯟꯂꯣꯟ ꯀꯤꯞꯖꯦꯟ ꯆꯍꯤ 23 ꯑꯄꯣꯛꯄ ꯖꯥꯡꯈꯣꯂꯦꯟ ꯑꯃꯗꯤ ꯃꯣꯔꯦꯒꯤ ꯈꯣꯟꯍꯝꯐꯥꯏ ꯚꯤꯂꯦꯖꯗꯒꯤ ꯁꯥꯏꯈꯣꯂꯦꯟ ꯍꯧꯒꯤꯞ ꯆꯍꯤ 19 ꯑꯄꯣꯛꯄ ꯒꯥꯟꯖꯥ ꯈꯣꯖꯪꯅꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯄꯂꯦꯟꯒꯤ ꯁꯣꯔꯥꯕ ꯚꯤꯂꯦꯖꯗꯒꯤ ꯂꯪꯊꯕꯥꯜ ꯀꯣꯏꯖꯝ ꯚꯤꯂꯦꯖꯗ ꯃꯌꯦꯛ ꯀꯥꯕ ꯗ꯭ꯔꯒ ꯄꯨꯒꯗꯧꯔꯦ ꯍꯥꯏꯕ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯈꯤ꯫ ꯄꯥꯎ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯑꯁꯤꯒꯤ ꯑꯦꯁ.ꯄꯤ. ꯚꯤꯛꯇꯣꯔꯤꯌꯥ ꯌꯦꯡꯈꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯃꯥꯟꯗꯣꯒꯤ ꯑꯣ.ꯁꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯀꯣꯏꯖꯝ ꯚꯤꯂꯦꯖꯗꯒꯤ ꯂꯪꯊꯕꯥꯜ ꯈꯨꯅꯧ ꯇꯥꯕ ꯂꯝꯕꯤꯗ ꯐ꯭ꯔꯦꯁꯀꯤꯡ ꯆꯦꯀꯤꯡ ꯆꯠꯊꯈꯤ꯫ ꯆꯦꯔꯛ ꯑꯗꯨꯗ ꯀꯣꯏꯖꯝ ꯚꯤꯂꯦꯖ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯖꯤꯞꯁꯤ ꯑꯃ ꯂꯥꯛꯄꯗ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯗꯨꯅ ꯎꯕꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯒꯤ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯗꯨꯅ ꯇꯥꯟꯅꯔꯒ ꯐꯥꯈꯤ꯫ ꯍꯦꯃꯟꯇꯒꯤ ꯅꯣꯃꯤꯅꯦꯁꯟ ꯔꯦꯂꯤꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯒꯗꯧꯔꯤ꯫ ꯁꯤ.ꯑꯦꯝ. ꯕꯤꯔꯦꯟ ꯉꯁꯤ ꯒꯨꯋꯥꯍꯥꯇꯤꯗ ꯆꯠꯀꯗꯧꯔꯤ꯫ ꯅꯣꯔꯊ ꯏꯁꯠ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁꯀꯤ ꯀꯟꯚꯦꯅꯔꯁꯨ ꯑꯣꯏꯔꯤꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯒꯤ ꯍꯌꯦꯡ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯕ ꯆꯠꯄꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯀꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯁꯥꯝꯗ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯄꯥꯡꯒꯜ ꯃꯤꯌꯥꯝꯗ ꯎꯠꯀꯗꯧꯔꯤ꯫ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃ ꯖꯥꯂꯨꯀꯕꯥꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯍꯌꯦꯡ ꯀꯥꯝꯔꯨꯞ ꯃꯦꯇ꯭ꯔꯣ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯕꯒꯤ ꯔꯦꯂꯤ ꯑꯁꯤ ꯅꯣꯔꯊ ꯏꯁꯠꯇ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯅꯕꯗ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯁꯤꯡ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯁꯨꯡ ꯀꯥꯔꯤꯀꯔꯇꯥꯁꯤꯡ ꯄꯨꯝꯅꯃꯛ ꯆꯥꯎꯔꯥꯛꯅ ꯃꯤꯑꯣꯏ ꯂꯥꯈ 1.5 ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯃꯤꯔꯦꯞꯆꯦ ꯄꯤꯁꯤꯟꯕꯒꯤ ꯔꯦꯂꯤ ꯑꯁꯤ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗꯒꯤ ꯕꯥꯔꯥꯃꯨꯂꯨꯛꯇ ꯗꯤ.ꯁꯤ ꯑꯣꯐꯤꯁꯇ ꯐꯥꯎꯕ ꯖꯤ.ꯑꯦꯟ.ꯕꯤ. ꯔꯣꯗ ꯐꯥꯎꯗꯨꯅ ꯆꯠꯀꯅꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯣꯅꯥꯔꯥꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯁꯥꯝꯒꯤ ꯅꯍꯥ ꯑꯃ ꯄꯥꯠꯇꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯍꯔꯤꯌꯥꯅꯥꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕ ꯅꯍꯥ ꯑꯃ ꯕꯤꯍꯥꯔꯒꯤ ꯄꯠꯅꯥ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯅꯍꯥ ꯑꯗꯨ ꯑꯁꯥꯝꯒꯤ ꯃꯣꯔꯤꯒꯥꯎꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯒꯨꯂꯤꯒꯥꯎꯟꯒꯤ ꯔꯨꯗ꯭ꯔ ꯁꯤꯡ ꯕꯣꯔꯥ ꯀꯧꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯔꯦꯁ ꯕꯣꯔꯥ ꯆꯍꯤ 19 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯍꯔꯤꯌꯥꯅꯥꯗ ꯂꯩꯕ ꯖꯦ.ꯕꯤ. ꯏꯀꯣꯇꯦꯛ ꯀꯧꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯄꯦꯔꯦꯁ ꯕꯣꯔꯥ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯦꯗꯤꯌꯥ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯦꯁ ꯕꯔꯨꯋꯥ ꯃꯟꯇ꯭ꯔ ꯗ꯭ꯌꯨꯔꯤ ꯆꯍꯤ 90 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃꯒ ꯑꯁꯥꯝ ꯇꯝꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯄꯠꯅꯥ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯄꯥꯔꯦꯁ ꯕꯔꯨꯋꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯔꯦꯁꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯣꯔꯤꯒꯥꯎꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯤꯁꯤꯡ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯊꯥꯡꯒꯠꯂꯛꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅꯁꯨ ꯕꯣꯔꯥꯕꯨ ꯊꯤꯕꯒꯤ ꯊꯕꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ꯫ ꯚꯥꯔꯠ ꯑꯁꯤꯗ ꯄꯥꯎꯆꯦ 2ꯒꯤ ꯑꯣꯐꯤꯁꯇ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕ ꯊꯧꯗꯣꯛꯀꯤ ꯀꯦꯁꯇ ꯐꯥꯕ ꯑꯃ ꯐꯣꯔꯃꯦꯜ ꯑꯦꯔꯦꯁꯠ ꯇꯧꯈ꯭ꯔꯦ꯫ ꯃꯉꯥꯅ ꯕꯦꯜ ꯄꯤꯈ꯭ꯔꯦ꯫ ꯃꯃꯥꯡ ꯊꯥꯒꯤ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 7:39 ꯔꯣꯝ ꯇꯥꯔꯛꯄꯗ ꯀꯩꯁꯥꯝꯄꯥꯠ ꯊꯤꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯏꯝꯐꯥꯜꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯃꯅꯤꯄꯨꯔꯤ ꯑꯃꯁꯨꯡ ꯏꯪꯂꯤꯁ ꯄꯥꯎꯆꯦ 2ꯒꯤ ꯑꯄꯨꯟꯕ ꯑꯣꯐꯤꯁꯇ ꯆꯥꯏꯅꯤꯖ ꯍꯦꯟ ꯒ꯭ꯔꯦꯟ ꯑꯃ ꯂꯪꯁꯤꯜꯂꯝꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ
फाबा मियोय निपान की मनुंग हाना नुपी अनि बेल पीखरबा मतुंगदा लेमहाउरिबा मियोय तरुक की मनुंग अमना मोइरांग पुलिस स्टेशन फॉर्मल अरेस्ट तौखिबगा लोइनना अतोपा मियोय मंगाबना बेल पीखरे ngasi chief judicial magistrate CJM Impal West ki court case asig investigating officer ki maikaidege judicial custody remand prayer tawratuna puthoraki ba 21 ni aiba mioising aduna haujina kokta kaithin da leirapa saitun awang lekaidege MD Abdul Hasan sahi kuntra gamari apopa MD Iton Chau kokta B dagi lekitraba MD Sahabuddin ki masanupa MD Sirajuddin sahi kun gamapan kokta ward number 5 dagi MD Samsu Zaman ki masanupa MD Jamaruddin sahi yang kai kamathoi Moijing Muhammad Sahabuddin ki masanupa Moijing Maulana Tajuddin sahi kuntra gamari Kedrikau awang leke Kabristan asobu manak dagi MD Helim Khan ki masanupa MD Samir Khan sahi kuntra ga taruk amasung Moirang Khunok makha lekai dagi Moirang Them Ramesh sahi kun gamari apopa M Sobane makha tarakpa atopa pau amadana state nipan dagi flight tong tu lakpa passenger khudimak ngasi dagi test tawragane Leibak segi state khara da COVID-19 ki anoba case masing ka hena jam khalak padagi Prime Minister na COVID-19 ki anisabo web asi laksana na Vice Minister singda kangan kraba matung da tongan ba state nipan dagi flight tong tu na Manipur da lakpa passenger khudimak hayeng dagi test tawragane Manipur lega ki health services ki director Dr. K Ranjan nak asi thokiba Dr. K Rajanam ngasi thokiba notification amana state asida COVID-19 testing tawbagi thabak mapung phana paikan na bagi damak Maharashtra Kerala Chhattisgarh Madhya Pradesh Gujarat, Punjab, Rajasthan amasung Haryana di flight tongduna lakpa passenger khudimak Bid Dikenderjit International Airport Impal da hek thonglabag RT-PCR test tawragane test tawbagi thabagasi hayengdagi chathagane test tawlabagi damak sample lawraba matungda passenger sing airport thaduk tuna chatkibagi ayaba pigane loinana passenger sing adu official sing test report ki matang da pau phoroktriba phauba home self isolation tawduna leigadabani ainasu notification adu da khangalagle Amarom da COVID-19 common control room da ginga sinung thil pung manga phawbagi report da yampham oiraga thador pa chero lamana hai haukiba pung konmari asida general population ki mioi ani nauna positive oiba thengnare positive oiba mioi ani mak nupi ngaktane makhoi ani mak Impal East dagine Manipur gi oina apunba case masing lising kun ga mapan sahung kun ga manga sukhre baraga sida yamna nuai taba pau amada road accident ani da mi ahum sire ningthau khong kha khunau Mapa Tidem Lambida ngasi ayuk pung nipan rom tabada gari thengjinabagi thokdokta Honda Activa thokduna lakpa matai manaugi manungda nupa sire aduga nupina sokle amaromda ngarang numidang pung 13 minute tararom tabada Tidem Lambigi sunu sipai turning the motorcycle dik bike tongduna lakpa naha ani masa mathanta accident thokpada ani maklai khidre haire paugi likhul amagi matung ina ngasi ayuk pung nipan rom tabada ning thokong kha khunok mapada Tidim Lambida Ningthau Khonglom dagi Thinungoi Rom the Thorokpa Alto car registration number MN01S5074 ga bayok naba lakpa gari number thadribo Honda Activa amaka thengjinabane gari thengjinabagi thodok adu da Activa thorokpa nupa adu siraga tonglakpa nupi leikidrabagi nupi na soke leikidraba me adu ki maming thoksom nong saba sahikun ga taruk apopa leikidraba TS Bobby kawe soklebi nupi adu na thoksom ongbi Rojita kawe Thinungoi ward number 5 ta leibane thawdogasi ki matang da Bisnupur police na case amala khutkre amaromda ngarang nubidang pung 13 minute tararom tabada Tidim Lambi ki sunu sipai turning the motorcycle Duke bike tongduna lakpanaha ani masa mathanta accident thokpada ani mak leikidre aina police ki cherhola mana haire leikidre naha ani adudi Loktak project Aimol village daki chungba Aimol sahikun apokpa WP athang amasung Loktak project bank manaktaki haujikna kha posang pa mamang lekai deleba khunrakpam laisemba allies mukpa sahi kun mathoi apokpa KS khaba ne aroi beta content sing asigi maroi ba pau khara asi pau tamjariba Manipur local news YouTube channel amani Facebook page asidagi yengbiri popna mokpa thaga chari channel da sinadum da kanarabadi subscribe to video basina subscribe to biramoloinena like and share to so copy kan puna mokpo amakhana thaga chari